Unacco groups ki Kunmari Rak Suba Mapok Kumon Thouram Pangthokhre manipur gi maming leiraba tongan ba hiram singda manipur gi senmit lon fagat na bahot na bada achoba thodang loriba Unacco groups ki Kunmari Rak Suba Mapok Kumon Thouram ngasi City Convention Center da Pangthokhre Thouram aduda Manipur Legislative Assembly ki Speaker T.A. Satabratana athoiba mithunglen amadi Unacco gi Chairman N Iravat singna Thouram mapu oikiba ga loinana Unacco gi leiriba tongan ba group singi staff singna saruk yaduna pangthoki ngasi Mapok Kumon Thouram asiga mari leinana Unacco College Kumon Arts Block amadi Unacco Training Center Chanungsu Nauna Speaker T.A. Satabratana maikhum hangdoki loinana Unacco gi tongan ba group singi chahi asigi khangat laba staff singda certificate amadi momento khutsin aduna pungning sutawat ki Thouram asiga mari leinana Speaker T.A. Satabratana phongdoki bada Unacco group na matam sangna state asigi senmit lon fagat hanbada amadi Miyoi kaya ama thabak piduna lamdam masida achoba thodang kaya loviduna lakli Manipurda lanai oina thabak toba organization ama oiriba Unacco na lamdam asigi miyoi kaya amadi thabak piba ngamba amasung yamna chokthokningai ni loinana Unacco na matung tarakpadasu laibak asigi achoba thodang kaya lawduna afaba samas ama purakpa ngamgani haibagi thajaba lei haina phongdoki